ꯔꯨꯝ ꯃꯌꯥꯏ ꯋꯥꯏꯔꯞ ꯆꯥꯎꯕꯗꯨꯒꯤ ꯊꯣꯡꯖꯤꯟ ꯄꯥꯟꯗꯨꯗ ꯂꯦꯞꯇꯨꯅ ꯐꯃꯨꯡꯗ ꯇꯨꯃꯤꯟ ꯐꯝꯂꯤꯕꯤ ꯃꯆꯥꯅꯨꯄꯤꯗꯨꯗ ꯃꯃꯥꯗꯨꯅ ꯆꯩꯕꯣꯏ ꯉꯥꯡꯕꯣꯏ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯁꯨꯝꯇꯞꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯈꯣꯟꯖꯦꯜ ꯍꯥꯏꯐꯦꯠ ꯀꯜꯂꯞ ꯍꯥꯏꯔꯛꯏ ꯃꯃꯥꯗꯨꯅ, "ꯅꯪꯅ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯕ ꯌꯥꯗꯧꯕ ꯋꯥ ꯅꯠꯇꯦ, ꯃꯨꯟꯅ ꯈꯜꯂꯨ꯫ ꯑꯉꯥꯡ ꯃꯆꯥꯒꯤ ꯃꯑꯣꯡꯁꯨ ꯎꯠꯂꯛꯀꯅꯨ, ꯅꯪ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ꯫ ꯏꯃꯥ, ꯃꯁꯛꯁꯨ ꯈꯪꯗꯦ, ꯀꯃꯥꯏ ꯇꯧꯕ ꯃꯤꯅꯣꯁꯨ ꯈꯪꯗꯦ, ꯀꯃꯥꯏꯅ ꯑꯩ ꯃꯥꯒ ꯂꯩꯃꯤꯟꯅꯗꯧꯔꯤꯒꯦ? ꯂꯩꯃꯤꯟꯅꯔꯒ ꯈꯪꯉꯛꯀꯗꯧꯅꯤ, ꯑꯩꯈꯣꯏꯅ ꯐꯩ ꯍꯥꯏꯔꯤꯁꯦ ꯐꯔꯕꯅꯤ, ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯔꯣꯏꯁꯤ." ꯁꯤꯃꯈꯛ ꯍꯥꯏꯔꯝꯃꯒ ꯃꯆꯥꯅꯨꯄꯤꯗ ꯆꯩꯔꯝꯃꯤ, ꯑꯗꯨꯒ ꯔꯨꯝꯗꯨꯗꯒꯤ ꯊꯣꯔꯛꯂꯤ꯫ "ꯏꯃꯥ, ꯈꯠꯅꯔꯣꯏꯁꯤꯀꯣ, ꯑꯩ ꯌꯥꯝ ꯇꯜꯂꯦ." ꯇꯥꯕꯤꯈꯤꯕ ꯅꯠꯇꯦ, ꯃꯊꯟꯇ ꯔꯨꯝꯗꯨꯗ ꯂꯥꯎꯍꯧꯕꯅꯤ꯫ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ, ꯃꯁꯥꯅ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯤ ꯁꯥꯔꯒ ꯇꯨꯝꯃꯒ ꯐꯃꯨꯡꯗ ꯂꯩꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ꯫ ꯐꯃꯨꯡꯗ ꯃꯈꯣꯡ ꯑꯅꯤꯗꯨ ꯌꯥꯟꯊꯔꯒ ꯐꯝꯂꯝꯕꯅꯤ꯫ ꯐꯨꯛ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯒ ꯀꯕꯣꯔꯗꯇꯒꯤ ꯃꯥꯒꯤ ꯁꯦꯠꯅꯕ ꯗ꯭ꯔꯦꯁ ꯂꯧꯊꯣꯛꯇꯨꯅ ꯂꯣꯏꯁꯤꯟꯕ ꯍꯧꯏ꯫ ꯀꯥ ꯍꯦꯟꯅ ꯀꯦꯁꯤꯟꯕ ꯇꯧꯗꯦ, ꯃꯁꯥꯒꯤꯁꯨ ꯄꯥꯝꯖꯗꯕꯅꯤ꯫ ꯑꯣꯐꯤꯁꯇ, ꯁ꯭ꯀꯨꯜꯗ ꯏꯁꯤꯡ ꯑꯆꯝꯕꯅ ꯃꯃꯥꯏ ꯇꯥꯊꯣꯛꯄꯗ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯗꯨꯅ ꯀꯜꯂꯛꯅ ꯁꯣꯟꯅꯈꯤꯕꯅꯤ꯫ ꯃꯃꯥꯏ ꯇꯥꯊꯣꯛꯈ꯭ꯔꯁꯨ ꯑꯗꯨꯝ ꯐꯖꯩ ꯋꯥꯅꯤ꯫ ꯍꯣꯁꯇꯦꯜꯗ ꯂꯩꯃꯤꯟꯅꯕ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯇꯣꯏꯅ ꯍꯥꯏ, "ꯁꯤꯟꯊꯥ, ꯅꯪꯗꯤ ꯀꯦꯗꯕꯤ ꯆꯝꯅ ꯂꯩꯕꯅ ꯐꯖꯩ, ꯀꯦꯁꯤꯟꯒꯅꯨ." ꯃꯁꯥꯒꯤ ꯄꯥꯝꯗꯕꯒ ꯃꯌꯥꯝꯅ ꯀꯦꯁꯤꯟꯒꯅꯨ ꯍꯥꯏꯈꯤꯕꯅꯔꯥ ꯀꯌꯥ ꯀꯦꯗꯦ, ꯆꯝꯅ ꯑꯗꯨꯝ ꯂꯩ꯫ ꯍꯣꯏ, ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯁ꯭ꯀꯤꯟ ꯀꯦꯌꯔꯒꯨꯝꯕꯗꯤ ꯌꯥꯝ ꯇꯧꯖꯩ꯫ ꯂꯤꯞꯁꯇꯤꯛ ꯅ꯭ꯌꯨꯠ ꯀꯂꯔꯅ ꯑꯌꯥꯝꯕ ꯁꯤꯖꯤꯟꯅꯩ ꯆꯤꯝꯕꯥꯜꯗ꯫ ꯂꯤꯞ ꯕꯥꯜꯝ, ꯁꯟꯁꯀ꯭ꯔꯤꯟ, ꯃꯥꯁꯀꯥꯔꯥꯅ ꯏꯆꯝ ꯆꯝꯕꯃꯛꯇꯤ ꯑꯣꯏꯍꯟꯗꯦ꯫ ꯂꯟꯆ ꯕ꯭ꯔꯦꯛ ꯃꯇꯝ ꯑꯣꯏꯔꯛꯄꯗꯨꯗ ꯑꯣꯐꯤꯁꯀꯤ ꯀꯦꯐꯦꯇꯦꯔꯤꯌꯥ ꯑꯃ ꯂꯩꯕꯗꯨꯗ ꯁꯦꯟꯋꯤꯆ ꯑꯃ ꯑꯣꯔꯗꯔ ꯇꯧꯔꯒ ꯄꯦ ꯇꯧꯔꯝꯃꯕ ꯃꯇꯨꯡ ꯊꯥꯔꯤꯕ ꯆꯤꯌꯔꯁꯤꯡꯗꯨꯗ ꯐꯝꯃꯒ ꯃꯥꯒꯤ ꯑꯣꯔꯗꯔ ꯀꯧꯔꯛꯄ ꯉꯥꯏꯔꯤ꯫ ꯃꯤꯅꯤꯠ 10 ꯍꯦꯟꯅ ꯂꯧꯔꯝꯒꯅꯤ ꯀꯨꯏꯃꯜꯂꯛꯄꯗꯨꯗ ꯐꯣꯟꯗꯨ ꯂꯧꯊꯣꯛꯑꯒ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯁ꯭ꯇꯣꯔꯤꯁꯤꯡꯗꯨ ꯁꯨꯝ ꯌꯦꯡꯉꯤ꯫ ꯌꯦꯡꯅꯤꯡꯕ ꯌꯥꯎꯗ꯭ꯔ ꯃꯥꯜꯂꯦ, ꯅꯥꯀꯟꯒꯤ ꯇꯦꯕꯜꯗꯨꯗ ꯊꯝꯈꯤꯕꯒ ꯐꯣꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯏ, ꯅꯝꯕꯔ ꯁꯦꯞ ꯇꯧꯏ꯫ ꯐꯠ ꯄꯥꯏꯈꯠꯄ ꯌꯥꯕ ꯀꯣꯜꯗꯨ ꯁꯦꯀꯦꯟ ꯈꯔ ꯂꯧꯏ, ꯑꯗꯨꯒ ꯄꯥꯏꯈꯠꯂꯒ ꯇꯞꯅ ꯈꯨꯝꯃꯤ, "ꯍꯜꯂꯣ?" ꯂꯟꯆ ꯃꯇꯝꯅꯤ ꯈꯪꯕꯅ ꯐꯣꯟꯗꯨꯗꯒꯤ ꯅꯨꯄꯥꯗꯨꯅ ꯍꯪꯉꯛꯏ, "ꯂꯟꯆ ꯆꯥꯔꯕꯣ ꯅꯪ?" "ꯍꯣꯏ, ꯀꯦꯐꯦꯇꯦꯔꯤꯌꯥꯗ ꯂꯩꯌꯦ, ꯆꯥꯒꯦꯅ." ꯁꯦꯟꯋꯤꯆ ꯑꯣꯔꯗꯔ ꯇꯧꯈꯤꯕꯗꯨ ꯀꯧꯔꯛꯄꯒ ꯆꯥꯟꯁ ꯂꯧꯔꯒ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯦ꯫ ꯁꯣꯛꯎꯗ꯭ꯔꯦ ꯑꯣꯐꯤꯁ ꯃꯇꯝ ꯂꯣꯏꯗ꯭ꯔꯤꯐꯥꯎ꯫ ꯄꯨꯡ 4 ꯈꯔ ꯍꯦꯜꯂꯛꯄꯗ ꯊꯣꯔꯛꯏ ꯑꯣꯐꯤꯁꯇꯒꯤ ꯃꯥꯒꯤ ꯒꯥꯔꯤ ꯃꯆꯥꯗꯨ ꯊꯧꯗꯣꯔꯛꯑꯒ꯫ ꯌꯨꯝ ꯌꯧꯕꯒꯤ ꯂꯝꯕꯤꯗꯅꯤ, ꯃꯤ ꯂꯠꯄ ꯑꯣꯏꯗꯦ꯫ ꯑꯣꯐꯤꯁ ꯃꯇꯝ ꯂꯣꯏꯅꯕꯒꯤ ꯑꯗꯨꯝ ꯆꯠꯅꯔꯤ, ꯃꯥꯒꯤ ꯊꯣꯛꯄ꯫ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞ ꯒꯥꯔꯤ ꯃꯆꯥ 2-3 ꯈꯥꯝꯗꯨꯅ ꯄꯨꯟꯖꯤꯜꯂꯒ ꯂꯩꯕꯗꯨꯗꯤ ꯃꯍꯧꯁꯥꯅꯤ, ꯅꯍꯥ ꯄꯥꯈꯪ ꯑꯗꯨꯝ ꯄꯨꯟꯖꯤꯜꯂꯒ ꯂꯩꯕꯅꯤ꯫ ꯁꯤꯟꯊꯥꯅ ꯊꯧꯔꯛꯄ ꯒꯥꯔꯤꯗꯨꯒꯤ ꯃꯃꯥꯡ ꯃꯇꯥꯏ ꯑꯣꯏꯔꯞ ꯅꯨꯄꯥ ꯑꯃꯅ ꯈꯥꯝꯃꯣ ꯍꯥꯏꯕꯒꯨꯝ ꯃꯈꯨꯠꯇꯨꯅ ꯈꯠꯂꯤ꯫ ꯉꯥꯎꯁꯟꯅꯕ ꯅꯍꯥ ꯈꯔ ꯄꯨꯟꯖꯤꯜꯂꯒ ꯂꯩꯕ ꯃꯥꯜꯂꯨꯕꯅꯤ, ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯂꯝꯕꯤ ꯅꯥꯀꯟꯗ ꯂꯦꯞꯄꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ, ꯑꯗꯨꯒ, "ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ ꯁꯤꯗ?" "ꯏꯃꯥꯟꯅꯕ ꯑꯩꯈꯣꯏ ꯈꯔ ꯁꯨꯝ ꯍꯪꯆꯤꯠ ꯂꯥꯡꯉꯝꯕꯅꯤ." "ꯂꯝꯕꯤ ꯃꯇꯥꯏꯁꯤꯗ ꯍꯪꯆꯤꯠ ꯂꯥꯡꯉꯤꯕ? ꯅꯨꯡꯁꯤꯠ ꯆꯥꯔꯝꯃꯔꯣꯏ, ꯃꯩꯈꯨ ꯆꯥꯔꯝꯃꯅꯤ." ꯍꯥꯟꯅꯒꯤ ꯍꯥꯟꯅ ꯀꯣꯏꯅꯗꯕ ꯃꯑꯣꯡꯗ ꯋꯥꯔꯤ ꯇꯧꯏ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ꯫ ꯇꯦꯂꯦꯝꯗꯨ ꯅꯣꯡꯃꯤ ꯁꯤꯟꯊꯥꯗ ꯌꯦꯡꯉꯒ ꯍꯪꯉꯛꯏ, "ꯋꯥꯗ꯭ꯔꯣ ꯅꯪꯕꯣ?" "ꯋꯥꯗꯦꯗ, ꯅꯨꯡꯇꯤꯒꯤ ꯆꯠꯂꯒ ꯂꯩꯔꯁꯤꯕꯨ." "ꯁꯤꯟꯊꯥ, ꯑꯩ ꯄꯥꯎ ꯈꯔ ꯇꯥꯏ, ꯍꯟꯗꯛꯁꯦ ꯅꯣꯏ ꯃꯥ ꯍꯣꯏꯅ ꯀꯩꯅꯣ ꯋꯥꯔꯤ ꯇꯧꯋꯦꯅ." ꯈꯪꯈ꯭ꯔꯕꯅꯤ ꯁꯤꯒꯤ ꯋꯥꯁꯦ ꯍꯧꯗꯣꯔꯛꯀꯅꯤ ꯍꯥꯏꯕ꯫ ꯈꯪꯕꯅ ꯄꯥꯎꯈꯨꯝ ꯈꯨꯝꯕꯗꯁꯨ ꯂꯠꯇꯦ, ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯗꯣꯔꯛꯏ, "ꯍꯣꯏ, ꯏꯃꯥ ꯍꯣꯏꯅ ꯄꯪꯉꯥꯡ ꯉꯥꯡꯉꯤꯅꯤ, ꯑꯩ ꯂꯨꯍꯣꯡꯗꯧꯁꯨ ꯋꯥꯠꯂꯤ, ꯌꯥꯝ ꯈꯟꯖꯤꯜꯂꯨꯅꯨꯗ." "ꯈꯟꯗꯕ ꯌꯥꯔꯣꯏ, ꯑꯩ ꯄꯥꯈꯠꯄ ꯐꯥꯎꯗꯕ ꯅꯠꯇꯦ꯫ ꯅꯣꯏ ꯏꯃꯨꯡꯅ ꯉꯥꯡꯕ ꯋꯥꯗ ꯅꯪ ꯅꯣ ꯍꯥꯏꯕ ꯉꯝꯃꯣꯏ, ꯑꯩ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯤ ꯂꯝꯕꯤ ꯃꯄꯥꯟꯁꯤꯗ ꯐꯖꯗꯦ, ꯑꯎꯕ ꯑꯃꯅ ꯎꯔꯒ ꯅꯃꯥꯟꯅꯕ ꯃꯌꯥꯝꯁꯨ ꯌꯥꯎꯏ, ꯑꯩ ꯆꯠꯂꯒꯦ, ꯀꯣꯟꯅ ꯁꯥꯟꯅꯔꯁꯦ." "ꯅꯪꯒꯤ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯂꯥꯏꯊꯣꯛꯄ ꯃꯥꯟꯕꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦ." ꯇꯦꯂꯦꯝꯗꯨ ꯋꯥ ꯉꯥꯡꯕꯗ ꯃꯈꯣꯟꯗꯨ ꯑꯣꯜꯂꯤ, ꯀꯞꯄꯃꯛ ꯅꯠꯇ꯭ꯔꯁꯨ꯫ ꯇꯥꯔꯕꯅꯤꯅ, ꯈꯪꯉꯕꯅꯤꯅ ꯇꯨꯝꯐꯝ ꯆꯥꯐꯝ ꯅꯨꯡꯉꯥꯏꯐꯝ ꯈꯪꯉꯝꯃꯔꯣꯏ ꯁꯤꯃꯁꯨ ꯁꯤꯟꯊꯥ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯂꯝꯕꯤ ꯃꯄꯥꯟꯗꯨꯗ ꯋꯥꯔꯤ ꯀꯨꯏꯅ ꯁꯥꯕꯗꯨ ꯃꯇꯥꯡ ꯆꯥꯗ꯭ꯔꯦ꯫ "ꯇꯦꯂꯦꯝ, ꯅꯪ ꯌꯥꯝꯅ ꯈꯟꯖꯤꯟꯕ ꯃꯥꯜꯂꯤ꯫ ꯑꯩ ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯀꯩꯁꯨ ꯈꯪꯗꯦ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ. ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯗꯧꯁꯨ ꯅꯠꯇꯦ. ꯌꯨꯝ ꯍꯜꯂꯣ, ꯑꯩ ꯑꯣꯐ ꯂꯩꯕ ꯅꯨꯃꯤꯠꯇ ꯋꯥꯔꯤ ꯐꯖꯅ ꯁꯥꯔꯁꯤ. ꯁꯤ ꯍꯥꯏꯔꯝꯃꯒ ꯒꯥꯔꯤꯗꯨ ꯊꯧꯔꯛꯇꯨꯅ ꯍꯜꯂꯛꯏ ꯃꯌꯨꯝꯗ. ꯇꯦꯂꯦꯝ ꯈꯛꯇ ꯅꯠꯇꯦ, ꯁꯤꯟꯊꯥꯁꯨ ꯃꯀꯣꯛ ꯁꯥꯕ ꯍꯧꯔꯕꯅꯤ. ꯆꯍꯤ 3 ꯍꯦꯟꯅ ꯅꯨꯡꯁꯤꯅꯔꯛꯄꯅꯤ. ꯑꯉꯥꯡ ꯃꯆꯥꯅꯤ, ꯏꯟꯈꯠꯂꯛꯄ ꯃꯇꯝꯅꯤ ꯍꯥꯏꯗꯅ ꯊꯣꯛ ꯍꯦꯛ ꯀꯥꯏꯅ ꯊꯣꯛꯄ ꯌꯥꯗꯧꯕ ꯅꯠꯇꯦ. ꯀꯥꯏꯅꯅꯤꯡꯕꯁꯨ ꯅꯠꯇꯦ, ꯅꯨꯡꯁꯤꯅꯔꯤꯅꯤ ꯑꯅꯤꯃꯛ, ꯑꯃꯅ ꯑꯃꯕꯨ. ꯃꯔꯛꯁꯤꯗ ꯃꯊꯥ ꯑꯃ ꯐꯥꯎ ꯁꯥꯗꯅ
ꯃꯥꯒꯤ ꯁꯪꯁꯥꯔ ꯑꯃꯗ ꯍꯤꯡꯖꯔꯤꯕ ꯅꯨꯄꯥꯅꯤ꯫ ꯃꯥꯡꯒꯣꯜꯗꯒꯤ ꯃꯃꯥꯗꯨꯅ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯥꯗꯨ ꯇꯥꯅꯕ ꯀꯟꯅ ꯀꯧꯔꯤ꯫ ꯁꯥꯌꯣꯟ! ꯁꯥꯌꯣꯟꯕ! ꯅꯪꯕꯨ ꯅꯅꯥꯗꯨ ꯄꯪꯕ ꯇꯥꯔꯦꯅꯦꯍꯦ, ꯇꯥꯅ ꯇꯥꯅ ꯈꯨꯝꯗ꯭ꯔꯤꯗꯣ꯫ ꯀꯩꯅꯣ ꯏꯃꯥ? ꯅꯈꯣꯟꯅꯦꯅ ꯈꯤꯇꯪ ꯇꯞꯅ ꯀꯧꯕ ꯍꯩꯇ꯭ꯔꯣ? ꯅꯪꯅ ꯑꯃꯨꯛ ꯀꯧꯕꯗ ꯈꯨꯝꯃꯛꯑꯗꯤ ꯇꯧꯈꯤꯗ꯭ꯔꯣꯁꯦ? ꯀꯩꯅꯣ ꯍꯥꯏꯔꯣ, ꯑꯩ ꯆꯥꯛ ꯆꯥꯅꯕ ꯂꯩ, ꯆꯥ ꯍꯥꯞꯄꯨꯅꯨ꯫ ꯆꯥꯈ꯭ꯔꯦ ꯅꯪꯒꯤ ꯆꯥꯛꯁꯦ, ꯆꯥꯛ ꯈꯛ ꯆꯥꯕꯗꯨꯅ ꯌꯥꯔꯔꯣꯏ, ꯌꯣꯛꯄꯤꯔꯣ ꯍꯥꯏꯔꯣ꯫ ꯁꯥꯌꯣꯟꯗ ꯅꯣꯛꯃꯤ ꯐꯣꯟꯗꯨꯗ ꯌꯦꯡꯉꯤ, ꯑꯗꯨꯒ ꯍꯪꯉꯛꯏ, ꯏꯃꯥ, ꯁꯤꯟꯊꯥ ꯍꯥꯏꯗꯥꯏꯅꯦ, ꯑꯃ ꯑꯩꯒ ꯂꯨꯍꯣꯡꯅꯦꯅ ꯍꯥꯏꯕ ꯅꯨꯄꯤꯗꯣ, ꯂꯨꯍꯣꯡꯕꯒꯁꯨ ꯄꯥꯝꯃꯤ ꯃꯥꯜꯂꯤꯅꯦꯍꯦ, ꯇꯜꯂꯤ ꯈꯨꯇꯟꯗꯨꯒ꯫ ꯃꯤ ꯃꯆꯥꯗꯣ ꯊꯕꯛꯀ ꯇꯧꯔꯕꯅꯤ, ꯅꯪꯒꯨꯝꯕ ꯅꯠꯇꯦꯀꯣ꯫ ꯃꯥ ꯊꯕꯛ ꯇꯧꯕꯩꯅꯦ ꯑꯩꯅ ꯂꯨꯍꯣꯡꯅꯤꯡꯉꯤꯁꯦ, ꯃꯃꯤꯡꯁꯤꯅꯒ ꯐꯖꯕꯅꯦ, ꯏꯃꯥꯅꯁꯨ ꯐꯖꯩ ꯍꯥꯏꯔꯕꯅꯤꯅ ꯐꯖꯔꯝꯃꯅꯤ, ꯑꯩ ꯑꯝꯇ ꯌꯦꯡꯉꯨꯗ ꯌꯥꯗ꯭ꯔꯦ꯫ ꯁꯤ ꯍꯥꯏꯔꯝꯃꯒ ꯃꯥꯒꯤ ꯕꯨꯂꯦꯠꯇꯨ ꯊꯧꯗꯣꯛꯑꯒ ꯒꯦꯠ ꯋꯥꯡꯃ ꯂꯥꯟꯈ꯭ꯔꯦ꯫ ꯃꯆꯤꯟꯗ ꯄꯉꯥꯡ ꯉꯥꯡꯖꯔꯁꯨ ꯁꯥꯌꯣꯟꯒꯤ ꯃꯃꯥꯁꯤ ꯃꯊ꯭ꯋꯥꯏꯗꯤ ꯋꯥꯖꯔꯕꯅꯤ꯫ ꯃꯤꯒꯤ ꯃꯆꯥ ꯊꯕꯛ ꯇꯧꯕꯤ ꯏꯪ ꯇꯞꯄꯤꯗꯨꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯉꯥꯡꯅ ꯁꯛꯅ ꯇꯥꯗꯕꯁꯤꯒ ꯂꯨꯍꯣꯡꯅꯤ ꯈꯟꯕꯗ꯫ ꯅꯨꯄꯥ ꯃꯌꯨꯝꯅ ꯅꯨꯄꯤ ꯍꯥꯏꯕ ꯆꯠꯄꯁꯤꯗꯕꯨ ꯅꯨꯄꯥꯗꯨ ꯀꯔꯤ ꯇꯧꯔꯤ, ꯀꯃꯥꯏ ꯇꯧꯔꯤ ꯍꯪꯅꯕ ꯉꯥꯛꯇꯅꯤ꯫ ꯁꯥꯌꯣꯟꯒꯤꯅ ꯅꯨꯡꯇꯤꯒꯤ ꯆꯥꯛ ꯆꯥꯅꯕ ꯆꯠꯂꯤ ꯍꯥꯏꯗꯧꯔꯤꯕ꯭ꯔꯥ? ꯃꯊꯪꯒꯤ ꯁꯟꯗꯦ ꯅꯨꯃꯤꯠꯇꯣ ꯁꯤꯟꯊꯥ ꯐꯣꯟꯗ ꯇꯦꯂꯦꯝꯒ ꯋꯥꯔꯤ ꯁꯥꯔꯤ꯫ ꯁꯤꯟꯊꯥ, ꯀꯨꯏꯗ꯭ꯔꯁꯨ ꯉꯥꯏꯍꯥꯛꯇꯪ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯅꯤꯡꯉꯤ, ꯐꯣꯟꯗ ꯁꯥꯕꯁꯤꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯃꯔꯣꯏ꯫ ꯍꯣꯏ, ꯍꯣꯔꯦꯟ ꯄꯨꯡ 2:30 ꯑꯗꯨꯋꯥꯏꯗ ꯚꯤꯂꯦꯖ ꯄꯥꯔꯛꯇ ꯊꯦꯡꯅꯔꯁꯦ꯫ ꯑꯩ ꯂꯧ ꯂꯥꯛꯀꯦꯅ ꯅꯥꯏꯊꯣꯡꯒꯥꯜ ꯐꯥꯎ꯫ ꯌꯥꯔꯅꯤ, ꯏꯃꯥ ꯌꯨꯝꯗ ꯂꯩꯅꯤꯌꯦ, ꯒꯥꯔꯤ ꯄꯨꯗꯅ ꯊꯧꯔꯛꯄꯗꯣ ꯋꯥ ꯌꯥꯝ ꯍꯪꯉꯛꯀꯅꯤ, ꯇꯜꯂꯤ꯫ ꯇꯦꯂꯦꯝꯗꯣ ꯍꯣꯏ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯤ꯫ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ, ꯍꯥꯟꯅꯅ ꯃꯥꯅ ꯂꯧꯕ ꯂꯥꯛꯀꯦ ꯍꯥꯏꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯍꯣꯏ ꯍꯥꯏꯔꯒ ꯆꯠꯃꯤꯟꯅꯕꯅꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯉꯝꯃꯒ ꯔꯨꯝꯗ ꯆꯪꯈꯤꯕꯗꯒꯤ ꯊꯣꯔꯛꯇꯕꯗꯨꯗ ꯁꯤꯟꯊꯥꯒꯤ ꯃꯃꯥꯅ ꯀꯧꯔꯛꯏ꯫ ꯑꯇꯣꯝꯕꯤ, ꯁꯤꯟꯊꯥ, ꯆꯥꯛꯁꯤ ꯂꯣꯏꯁꯤꯜꯂꯨ ꯂꯥꯛꯑꯣꯗꯅ꯫ ꯑꯧ ꯏꯃꯥ, ꯂꯥꯛꯑꯦ꯫ ꯆꯥꯛꯇꯨ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯦ꯫ ꯆꯥꯛ ꯆꯥꯕ ꯍꯧꯕꯒ ꯃꯃꯥꯅ ꯋꯥꯔꯤ ꯍꯧꯗꯣꯔꯛꯏ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯅꯪꯒꯤ ꯍꯟꯗꯛꯀꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯁꯦ ꯏꯃꯥ ꯂꯣꯏꯁꯤꯟꯕ ꯄꯥꯝꯃꯤ꯫ ꯅꯅꯥꯎ ꯅꯨꯄꯥꯁꯨ ꯃꯥꯒꯤ ꯁꯦꯃꯤꯁꯇꯔ ꯂꯣꯏꯗꯣꯔꯦ, ꯑꯗꯨꯒ ꯂꯣꯏꯔꯒ ꯊꯣꯔꯛꯀꯦ ꯍꯥꯏꯔꯛꯏ꯫ ꯃꯥꯅ ꯌꯨꯝꯗ ꯂꯩꯔꯤꯀꯥꯟꯗ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤꯅꯦ ꯏꯃꯥꯗꯤ꯫ ꯏꯃꯥ, ꯑꯩ ꯆꯍꯤ 4-5 ꯂꯩꯈꯤꯕ ꯌꯥꯔꯤ ꯌꯨꯝꯗ, ꯀꯣꯟꯅ ꯁꯥꯟꯅꯁꯦ꯫ ꯍꯩ, ꯁꯤꯗ꯭ꯔꯤꯐꯥꯎ ꯂꯩꯕ ꯌꯥꯏꯅꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯇꯝ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤ, ꯑꯗꯨ ꯀꯥꯜꯂꯒ ꯆꯠꯄ ꯍꯧꯅꯗꯦ꯫ ꯅꯪꯅ ꯌꯨꯝ ꯄꯨꯔꯒ ꯌꯨꯝꯒꯤ ꯈꯜꯂꯤꯉꯩ, ꯅꯅꯥꯎ ꯅꯨꯄꯥꯒꯤ ꯈꯜꯂꯤꯉꯩ, ꯅꯁꯥꯒꯤꯗꯤ ꯑꯃꯠꯇ ꯈꯟꯗ꯭ꯔꯦ꯫ ꯌꯨꯝꯒꯤ ꯉꯥꯛꯀꯤ ꯋꯥꯁꯨ ꯅꯠꯇꯦ, ꯕꯨꯡꯉꯣꯁꯨ ꯂꯣꯏꯔꯛꯀꯗꯧꯔꯦ, ꯃꯥꯒꯤꯁꯤ ꯂꯣꯏꯕꯒ ꯃꯥꯁꯨ ꯃꯐꯝ ꯑꯃ ꯈꯪꯉꯅꯤ꯫ ꯑꯗ ꯏꯃꯥ, ꯇꯦꯂꯦꯝꯒꯤ ꯋꯥꯔꯥ? ꯍꯣꯏ, ꯏꯃꯥꯁꯨ ꯈꯪꯉꯤꯗꯨꯅꯤ, ꯑꯩꯒ ꯃꯥꯒ ꯈꯪꯅꯩ ꯍꯥꯏꯕ꯫ ꯏꯃꯥ ꯄꯥꯝꯗꯦ ꯑꯇꯣꯝꯕꯤ, ꯑꯗꯨꯒꯤ ꯅꯤꯄꯥ ꯃꯆꯥꯗꯣ ꯏꯃꯥ ꯄꯥꯝꯗꯦ꯫ ꯋꯥꯔꯤ ꯂꯩꯈ꯭ꯔꯤꯕ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡꯉꯨ꯫ ꯏꯃꯨꯡꯕꯨꯗꯤ ꯐꯩ ꯈꯪꯉꯤ, ꯇꯦꯂꯦꯝꯁꯨ ꯐꯠꯇꯦ ꯍꯥꯏꯗꯦ, ꯑꯗꯨꯕꯨ ꯅꯪ ꯀꯩꯁꯨ ꯃꯣꯏꯒꯤ ꯏꯃꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯃꯣꯏ꯫ ꯇꯦꯂꯦꯝꯗꯒꯤ ꯁꯥꯌꯣꯟꯅ ꯍꯦꯜꯂꯤꯁꯦ ꯀꯩꯗꯅꯣ? ꯏꯃꯥꯟꯅꯕꯤ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗꯩꯅꯦ, ꯑꯩꯅ ꯍꯪꯉꯨꯗ꯭ꯔꯁꯨ ꯃꯤꯅ ꯇꯝꯕꯗ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯄꯪꯂꯩꯗ ꯂꯩ, ꯌꯨꯁꯨ ꯌꯥꯝꯅ ꯊꯛꯏ ꯍꯥꯏꯌꯦ꯫ ꯍꯩ, ꯍꯥꯏꯅꯨꯀꯣ, ꯅꯪ ꯄꯥꯕꯨꯡ ꯂꯩꯇꯕ ꯃꯇꯝꯗ ꯅꯪ ꯂꯥꯏꯔꯤꯛ ꯇꯝꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯣꯏ ꯏꯃꯨꯡ ꯈꯛꯇꯅꯤ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤꯕ꯫ ꯄꯩꯁꯥꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯤꯡꯕ ꯉꯝꯃꯅꯤ, ꯑꯗꯨꯕꯨ ꯃꯤꯒꯤ ꯇꯧꯕꯤꯃꯜ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯀꯅꯥ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯃꯃꯥꯗꯨꯅ ꯃꯆꯥꯗꯧꯅ ꯏꯆꯥꯒꯤꯅꯤ ꯍꯥꯏꯗꯅ ꯌꯥꯝ ꯍꯣꯠꯅꯕꯤꯈꯤꯕꯅꯤ꯫ ꯅꯛꯏꯁꯦ, ꯇꯦꯂꯦꯝꯗꯣ ꯊꯕꯛ ꯇꯧꯔꯦ, ꯁꯥꯌꯣꯟ ꯇꯧꯗꯦ ꯁꯤꯔꯣ? ꯁꯤꯟꯊꯥꯗꯨ ꯆꯥꯛ ꯐꯥꯎꯕ ꯐꯖꯅ ꯍꯧꯗ꯭ꯔꯤ꯫ ꯁꯥꯎꯕꯒꯤ ꯉꯥꯏꯍꯥꯛ ꯇꯦꯂꯦꯝꯅ ꯀꯔꯤ ꯇꯥꯏ, ꯁꯥꯌꯣꯟꯅ ꯀꯔꯤ ꯍꯦꯜꯂꯤ ꯍꯥꯏꯅ ꯃꯃꯥꯗ ꯍꯪꯗꯣꯛꯎꯔꯦ꯫ ꯏꯃꯥ, ꯑꯗꯨꯒꯤꯁꯨ ꯅꯠꯇꯦ, ꯍꯣꯏ, ꯏꯗꯣꯝꯆꯥꯗꯣ ꯐꯩ ꯍꯥꯏꯕꯗꯤ ꯈꯪꯉꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯨꯔꯕ ꯃꯇꯝꯁꯤꯗ ꯃꯁꯛ ꯁꯨꯈꯪ ꯈꯪꯗꯕ ꯅꯨꯄꯥꯗꯨꯒ ꯌꯨꯝ ꯄꯥꯟꯗꯣꯏꯁꯦ ꯏꯃꯥꯁꯨ ꯑꯃꯨꯛꯇ ꯈꯜꯂꯣ꯫ ꯅꯪꯅ ꯊꯥꯏꯅ ꯋꯥꯈꯤꯕ ꯃꯌꯥꯝꯗꯣ ꯅꯪꯒꯤ ꯇꯦꯂꯦꯝꯗꯨꯅ ꯍꯟꯅ ꯌꯦꯡꯈꯤꯕ꯭ꯔꯣ? ꯃꯥ ꯊꯕꯛ ꯇꯧꯔꯦꯅ ꯏꯃꯥꯅ ꯃꯉꯣꯟꯗ ꯏꯆꯥ ꯊꯥꯖꯗꯧꯕ ꯅꯠꯇꯦ꯫ ꯆꯥꯛ ꯇꯣꯛꯑꯒ ꯁꯥꯟꯅꯔꯁꯨ ꯌꯥꯕ ꯋꯥꯔꯤꯗꯣ ꯆꯥꯔꯤꯉꯩꯗ ꯁꯥꯔꯨꯔꯕꯅꯤꯅ ꯂꯣꯏꯁꯤꯟꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯃꯥꯁꯨ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯍꯧꯒꯠꯈ꯭ꯔꯦ꯫ ꯁꯤꯟꯊꯥꯁꯨ ꯀꯣꯜꯂꯤꯛ ꯐꯦꯡꯗꯣꯛ ꯆꯥꯝꯊꯣꯛꯑꯕ ꯃꯇꯨꯡ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯉꯛꯏ꯫ ꯃꯃꯥ ꯃꯆꯥ ꯈꯛ ꯂꯩꯕꯅꯤ, ꯁꯥꯎꯅꯔꯤꯅꯤ ꯍꯥꯏꯗꯨꯅꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯗꯅ ꯂꯩꯕ ꯉꯝꯒꯅꯤ? ꯁꯟꯗꯦꯅꯤ ꯍꯥꯏꯗꯅ ꯇꯨꯝꯗꯅ ꯐꯝꯗꯅ ꯂꯩꯊꯣꯛꯇꯦ꯫ ꯃꯃꯥꯒ ꯀꯔꯤꯅꯣ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯂꯣꯏꯁꯤꯜꯂꯤ ꯏꯃꯨꯡꯒꯤ ꯀꯩꯒꯤ꯫ ꯂꯣꯏꯔꯛꯄꯗ ꯃꯁꯥ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯑꯒ ꯉꯥꯏꯍꯥꯛ ꯍꯤꯞꯄꯨꯔꯦ꯫
ꯍꯧꯒꯠꯂꯛꯄꯗ ꯐꯣꯟꯗꯣ ꯌꯦꯡꯉꯨꯕꯗ ꯅꯝꯕꯔ ꯁꯦꯞ ꯇꯧꯗꯕ ꯑꯃꯒꯤ ꯃꯤꯁ ꯀꯣꯜ 2 ꯂꯩꯔꯝꯃꯤ. ꯀꯣꯜ ꯕꯦꯛ ꯇꯧꯔꯨꯗ꯭ꯔꯦ. ꯄꯨꯡ ꯌꯦꯡꯉꯨꯕꯗ 2 ꯇꯥꯗꯧ ꯇꯧꯔꯝꯕꯗꯨꯗ ꯊꯦꯡꯈ꯭ꯔꯅꯤꯅ ꯇꯍꯥ ꯂꯣꯏꯁꯤꯜꯂꯤ. ꯃꯁꯥ ꯀꯥ ꯍꯦꯟꯅ ꯅꯥꯜꯂꯤ ꯁꯥꯌꯣꯟꯗꯣ ꯉꯁꯤꯗꯤ. ꯆꯥꯛ ꯆꯥꯅꯕ ꯂꯥꯛꯄ ꯅꯠꯇꯦ, ꯃꯁꯛ ꯁꯨꯈꯪ ꯈꯪꯅꯗꯕ ꯅꯨꯄꯤ ꯑꯃ ꯎꯅꯕ ꯂꯥꯛꯄꯅꯤ. ꯎꯅꯕ ꯂꯥꯛꯄꯃꯛꯇꯤ ꯍꯥꯏꯕ ꯌꯥꯔꯣꯏ, ꯅꯨꯄꯤ ꯃꯁꯛ ꯈꯪꯗꯦ, ꯌꯦꯡꯕ ꯂꯥꯛꯄꯅꯤ ꯍꯥꯏꯔꯁꯤ ꯏꯁꯝ ꯁꯝꯅ. ꯃꯌꯨꯝꯗ ꯃꯃꯥꯗ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯝꯃꯤ. ꯐꯣꯟ ꯅꯝꯕꯔꯁꯨ ꯂꯧꯔꯛꯏ, ꯁꯤꯟꯊꯥꯒꯤ ꯑꯦꯗ꯭ꯔꯦꯁꯁꯨ ꯈꯪꯉꯒ ꯄꯨꯡ 2 ꯑꯗꯨꯋꯥꯏꯗ ꯌꯧꯔꯛꯈꯤꯕꯅꯤ ꯁꯤꯟꯊꯥ ꯍꯣꯏꯒꯤ ꯑꯗꯨꯋꯥꯏꯗ. ꯃꯌꯨꯝꯗ ꯆꯪꯉꯨꯔꯁꯨ ꯁꯤꯟꯊꯥꯒꯤ ꯃꯃꯥꯅ ꯑꯗꯨꯝ ꯍꯔꯥꯎ ꯇꯧꯔꯛꯀꯅꯤ ꯈꯪꯉꯤ. ꯑꯗꯨꯕꯨ ꯀꯣꯛ ꯍꯦꯛ ꯆꯪꯁꯤꯟꯕ ꯇꯧꯗꯦ. ꯌꯨꯝꯒꯤ ꯒꯦꯠꯇꯒꯤ ꯈꯔ ꯈꯤꯠ ꯆꯠꯊꯣꯛꯑꯒ ꯁꯤꯟꯊꯥ ꯊꯣꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯉꯥꯏꯔꯒ ꯂꯩ. ꯑꯁ, ꯉꯥꯏꯕꯁꯤꯃꯨꯛ ꯇꯟꯕꯁꯦ ꯑꯅꯤꯁꯨꯅ ꯂꯩꯇꯝꯅꯤ. ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯍꯛꯇꯛꯇ ꯀꯨꯆꯨꯒꯁꯦ ꯀꯥꯊꯦꯛꯇꯅ ꯂꯩꯕ ꯇꯥꯔꯦ. ꯑꯗꯨ ꯍꯥꯏꯔꯒ ꯁꯥꯌꯣꯟꯗꯨ ꯃꯃꯥꯏꯗꯨ ꯐꯣꯟꯗ ꯊꯥꯡꯒꯠꯂꯒ ꯃꯁꯥꯒꯤ ꯁꯛꯇꯝꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ. ꯐꯣꯟꯗ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯜꯂꯒ ꯒꯦꯠꯇꯨꯗ ꯃꯤꯠꯐꯝ ꯊꯝꯃꯛꯄꯗ ꯁꯤꯟꯊꯥ ꯑꯣꯏꯔꯝꯒꯅꯤ ꯕꯦꯁꯄꯥ ꯕ꯭ꯂꯦꯛ ꯀꯂꯔ ꯑꯃ ꯊꯧꯈꯤꯕꯗꯨ. ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯄꯟꯊꯗ꯭ꯔꯦ. ꯃꯥꯁꯨ ꯒꯥꯔꯤ ꯊꯧꯔꯒ ꯃꯇꯨꯡ ꯇꯞꯅ ꯏꯅꯩ. ꯅꯨꯄꯤ ꯑꯣꯏꯕꯒꯤꯔ ꯆꯦꯛꯁꯤꯟꯖꯔꯤꯔ ꯁꯤꯟꯊꯥꯗꯨ ꯒꯥꯔꯤ ꯀꯟꯅ ꯊꯧꯗꯦ. ꯄꯦꯂꯦꯁ ꯄꯥꯔꯛ ꯌꯧꯔꯛꯄꯗ 15 ꯃꯤꯅꯤꯠ ꯆꯪꯊꯣꯛꯈ꯭ꯔꯦ. ꯁꯥꯌꯣꯟꯗꯣ ꯒꯥꯔꯤꯗ ꯉꯥꯏꯍꯥꯛ ꯐꯝꯃꯒ ꯂꯩ. ꯄꯥꯔꯛ ꯌꯧꯔꯐꯥꯎ ꯋꯥꯈꯟꯗꯁꯨ ꯈꯜꯂꯤ. ꯅꯨꯄꯥ ꯎꯅꯕꯒ ꯂꯥꯛꯏꯖꯥꯠꯂꯣ ꯄꯥꯔꯛꯁꯤꯗ? ꯑꯣꯏꯔꯝꯃꯗꯤ ꯑꯗꯨꯝ ꯗ꯭ꯔꯃꯥ ꯑꯣꯜꯂꯤꯅꯦ. ꯁꯤꯟꯊꯥꯅ ꯄꯥꯔꯛꯇꯨꯗ ꯆꯪꯉꯛꯄꯗ ꯇꯦꯂꯦꯝꯗꯨ ꯃꯈꯨꯠꯇ ꯑꯆꯥꯄꯣꯠ ꯈꯔ ꯄꯥꯏꯔꯒ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ. ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯑꯩꯗꯣ ꯇꯨꯝꯊꯔꯨꯔꯦ, ꯑꯗꯨꯒꯤ ꯈꯤꯇꯪ ꯊꯦꯡꯗꯣꯛꯈ꯭ꯔꯦ. ꯁꯤꯟꯊꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯨꯗ ꯇꯦꯂꯦꯝꯗꯨ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯏ. ꯑꯗꯨꯒ ꯇꯞꯅ ꯑꯗꯨꯝ ꯈꯨꯝꯃꯛꯏ. ꯂꯥꯛꯇ ꯉꯥꯏꯔꯤꯗ, ꯁꯦ, ꯅꯪꯅ ꯌꯥꯝ ꯄꯥꯝꯕꯗꯨꯗ ꯂꯩꯔꯛꯄꯅꯤ. ꯑꯃꯅ ꯑꯃ ꯀꯔꯤ ꯄꯥꯝꯃꯤ, ꯀꯔꯤ ꯆꯥꯅꯤꯡꯉꯤ, ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤ ꯐꯥꯎꯕ ꯈꯪꯅꯔꯕꯅꯤ. ꯃꯔꯛꯇ ꯄꯥꯎ ꯐꯥꯎꯅꯗꯕꯗꯤ ꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯁꯤꯟꯊꯥꯅ ꯁꯥꯎꯕꯗꯒꯤ. ꯑꯗꯨꯕꯨ ꯇꯦꯂꯦꯝꯅꯗꯤ ꯌꯥꯝ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕꯅꯤ ꯃꯥꯒꯤ ꯁꯤꯟꯊꯥꯁꯤ. ꯄꯥꯝꯃꯨꯏ, ꯑꯣꯏꯁꯨ ꯑꯣꯏꯍꯟꯅꯤꯡꯗꯦ ꯃꯤꯒꯤ. ꯀꯔꯝꯅ ꯍꯔꯥꯎ ꯄꯤꯊꯣꯛꯀꯅꯤ ꯃꯤꯉꯣꯟꯗ? ꯉꯝꯃꯣꯏꯗꯧꯔꯤ. ꯁꯤꯟꯊꯥ, ꯅꯪ ꯍꯧꯖꯤꯛꯁꯨ ꯔꯤꯡ ꯑꯗꯨꯝ ꯄꯥꯝꯃꯤꯕ꯭ꯔꯣ? ꯁꯤꯟꯊꯥꯗꯣ ꯑꯆꯥꯄꯣꯠ ꯑꯃ ꯆꯥꯕ ꯍꯧꯏ. ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯃꯛꯏ. ꯑꯗꯨꯝ ꯄꯥꯝꯃꯤꯗ. ꯊꯥꯏꯅ ꯑꯩꯅ ꯕꯖꯥꯔꯗꯒꯤ ꯂꯩꯕ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯅꯨꯡꯁꯤꯕꯒꯤ ꯊꯝꯖꯤꯟꯕꯅꯦ ꯑꯩꯅ. ꯑꯍꯣꯡꯕ ꯑꯣꯏꯕꯒꯤ ꯃꯆꯨꯁꯨ ꯀꯣꯛꯊꯕ ꯌꯥꯎꯔꯦ, ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯨꯡꯁꯤꯔꯤ. ꯅꯪꯅ ꯑꯗꯨꯝ ꯍꯥꯏꯕꯗꯣ, ꯅꯪ ꯊꯕꯛ ꯇꯧꯔꯒ ꯒꯣꯜ ꯔꯤꯡ ꯑꯃ ꯑꯗꯨꯝ ꯁꯥꯅꯤꯅ. ꯁꯥꯔꯗꯣꯏꯅꯦ. ꯗꯤꯖꯥꯏꯟ ꯏꯆꯝ ꯆꯝꯕ ꯑꯃ. ꯁꯅꯥ ꯂꯤꯀꯣꯟꯁꯦ ꯄꯥꯝꯗꯦ. ꯑꯗꯣ ꯔꯤꯡ ꯃꯆꯨ ꯀꯣꯛꯊꯕꯁꯦ ꯁꯤꯕ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯒꯤ ꯁꯥꯒꯦꯅ ꯈꯟꯕ. ꯇꯦꯂꯦꯝꯗ ꯈꯣꯡꯒ꯭ꯔꯥꯎꯒꯤ ꯄꯣꯀꯦꯠꯇꯒꯤ ꯁꯅꯥꯒꯤ ꯔꯤꯡ ꯏꯆꯝ ꯆꯝꯕ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯄꯥꯏꯔꯒ ꯁꯤꯟꯊꯥꯗ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯖꯩ. ꯑꯗꯨꯒ, ꯁꯤꯟꯊꯥ, ꯑꯩ ꯄꯥꯡꯒꯜ ꯐꯨꯗꯣꯛꯄ ꯉꯝꯗꯕꯁꯦ ꯅꯪꯅ ꯊꯧꯅꯥ ꯍꯥꯞꯄꯤꯌꯨ ꯑꯩꯉꯣꯟꯗ. ꯑꯩ ꯄꯥꯡꯒꯜ ꯊꯣꯛꯇ꯭ꯔꯦ. ꯅꯨꯄꯥ ꯑꯣꯏꯖꯔꯁꯨ ꯑꯩ ꯍꯟꯗꯛ ꯃꯔꯛ ꯌꯥꯝ ꯋꯥꯔꯦ. ꯍꯥꯏꯗꯣꯛꯄ, ꯂꯤꯊꯣꯛꯄ ꯉꯝꯗꯕ ꯃꯌꯥꯝꯁꯤꯅ ꯑꯩ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯦ ꯑꯍꯤꯡ ꯈꯨꯗꯤꯡ. ꯅꯃꯥꯡꯗ ꯅꯪꯗꯤ ꯑꯩꯒꯤꯅꯤ, ꯁꯤꯟꯊꯥꯗꯤ ꯑꯩꯒꯤꯅꯤ ꯍꯥꯏꯕ ꯉꯝꯕꯒꯤ ꯊꯧꯅꯥꯗꯣ ꯑꯩꯒꯤ ꯏꯐꯝꯗ ꯄꯤꯌꯨ. ꯃꯃꯥꯡꯗ ꯑꯩꯅ ꯂꯥꯟꯈꯤꯕ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ. ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯩ ꯂꯣꯏꯅ ꯁꯦꯝꯗꯣꯛꯀꯦ. ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩ ꯑꯃꯨꯛ ꯍꯟꯅꯁꯨ ꯅꯪꯉꯣꯟꯗꯒꯤ ꯆꯠꯂꯔꯣꯏ. ꯁꯤꯟꯊꯥ, ꯑꯩꯅ ꯅꯪꯒꯤ ꯔꯤꯡ ꯑꯃ ꯁꯥꯔꯤꯁꯦ ꯅꯪꯕꯨ ꯔꯤꯡꯁꯤꯅ ꯁꯨꯝꯍꯠꯀꯦ ꯈꯟꯕ ꯑꯗꯨꯒꯨꯝꯕ ꯑꯃꯇꯒꯤ ꯅꯠꯇꯦ. ꯑꯩ ꯅꯪꯒ ꯂꯥꯁ ꯑꯣꯏꯅ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯕ ꯄꯥꯝꯃꯤ. ꯈꯨꯠꯇ ꯄꯤꯔꯛꯑꯣ. ꯑꯩ ꯔꯤꯡꯁꯤꯒꯤ ꯃꯄꯨ ꯅꯪ ꯅꯠꯇꯅ ꯀꯅꯥꯁꯨ ꯑꯣꯏꯍꯟꯕ ꯄꯥꯝꯗꯦ. ꯑꯁꯤ ꯍꯥꯏꯔꯒ ꯇꯦꯂꯦꯝꯗꯨ ꯃꯈꯨꯠꯇꯨꯅ ꯔꯤꯡꯗꯨ ꯁꯤꯕꯤꯔꯒꯦ ꯍꯥꯏꯕꯒꯨꯝ ꯂꯩ. ꯁꯤꯟꯊꯥꯗꯤ ꯃꯈꯨꯠ ꯑꯅꯤꯃꯛ ꯄꯨꯟꯁꯤꯟꯅꯗꯨꯅ ꯃꯄꯤ ꯇꯥꯔꯦ. ꯇꯥꯟꯖꯥꯁꯤꯗ ꯃꯃꯥ ꯅꯤꯡꯁꯤꯡꯉꯨꯗ꯭ꯔꯦ. ꯇꯦꯂꯦꯝꯒꯤ ꯋꯥ ꯉꯥꯡꯕ ꯍꯩꯖꯗꯕ, ꯅꯣꯡꯃꯇ ꯇꯧꯔꯛꯇ꯭ꯔꯤꯕ ꯃꯑꯣꯡꯁꯤꯗ ꯌꯥꯝ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯤ. ꯑꯗꯨꯕꯨ ꯃꯈꯨꯠꯇꯨ ꯁꯠ ꯍꯦꯛ ꯄꯨꯊꯣꯛꯄ ꯉꯝꯗꯦ. ꯀꯞꯄꯗꯨꯅꯁꯨ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗꯕꯅꯤ. ꯁꯤꯟꯊꯥ. नुपा खोंजेलदने ngसाइदगी तौरिबा मओंगदो तुमिन येंगंबनी सायोंदो वारीदो ताद्रसु मा उइलोइना सिंथाना कप्पा मानबा मओंगदा लेबदुदा अफा फत्ता मीना तौनाब्रा तौनादब्रा हेक्ता चंगजिलई अनिदुगी मनाक्ता अदुगा कौरी सिंथा अमुकसु कौरी अतोंबी कौगे यावना कौरिनी ममाना हाइख्रबनी सिंथादो मयुमदा अतोंबी कौबनी इमानसु अदुम कौई नुक्सीबनी यामना अंगांगदोना तत्तना वारी यावबदा खंगौरबनी मयुमदा सिंथागी पाबुंगना नुक्सीना कौरम मिंगनी कनानसु कौदे लेकाइमी ममाना नतना
ꯑꯗꯨꯕꯨ ꯁꯥꯌꯣꯟꯅ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗ ꯀꯧꯔꯛꯄꯗꯨꯗ ꯁꯤꯟꯊꯥꯗ ꯅꯠꯇꯅ ꯇꯦꯂꯦꯝꯁꯨ ꯉꯛꯏ꯫ ꯇꯦꯂꯦꯝꯅ "ꯀꯅꯥ?" "ꯁꯥꯌꯣꯟ ꯀꯧꯏ, ꯁꯤꯟꯊꯥꯒ ꯂꯨꯍꯣꯡꯗꯣꯏ ꯅꯨꯄꯥꯗꯣ, ꯁꯤꯟꯊꯥꯒꯤ ꯐ꯭ꯔꯦꯟꯂꯣ?" ꯇꯦꯂꯦꯝꯗ ꯁꯤꯟꯊꯥꯗ ꯃꯃꯤꯠ ꯊꯝꯃꯛꯏ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯁꯤꯟꯊꯥꯅ ꯁꯥꯌꯣꯟꯗ "ꯑꯩꯒꯤ ꯕꯣꯏꯐ꯭ꯔꯦꯟꯅꯤ, ꯑꯩꯒ ꯈꯪꯅꯕꯅꯤ" ꯍꯥꯏꯕꯗꯨ ꯃꯇꯥꯡ ꯆꯥꯗꯅ ꯃꯥ ꯇꯥꯅꯤꯡꯉꯨꯔꯤ꯫ ꯈꯜꯂꯨꯕꯒ ꯑꯣꯟꯅ ꯇꯩꯅꯕꯗ ꯁꯤꯟꯊꯥꯗꯨ ꯀꯞꯄꯨꯕꯒꯤ ꯃꯄꯤꯗ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ ꯍꯥꯏꯔꯤ꯫ "ꯇꯦꯂꯦꯝ, ꯑꯩ ꯀꯣꯟꯅ ꯄꯥꯎ ꯐꯥꯎꯔꯛꯑꯒꯦ, ꯌꯨꯝ ꯌꯧꯔꯒ ꯅꯪ ꯍꯜꯂꯣ, ꯑꯩꯁꯨ ꯆꯠꯂꯒꯦ." ꯑꯅꯤꯗꯨꯒꯤ ꯃꯔꯛ ꯊꯠꯅ ꯁꯥꯌꯣꯟꯅ ꯑꯈꯪꯕ ꯎꯍꯧꯕ ꯆꯤꯡꯅꯕ ꯃꯥꯟꯕ ꯃꯣꯏꯅꯤꯒꯤ ꯃꯑꯣꯡꯗꯨꯗ ꯍꯥꯏꯔꯤ꯫ "ꯅꯣꯏ ꯄꯥꯁꯀꯤ ꯋꯥꯅ ꯄꯥꯁ ꯑꯣꯏꯈ꯭ꯔꯦ, ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯥꯒ ꯂꯨꯍꯣꯡꯗꯧꯔꯦ꯫ ꯑꯩꯗꯤ ꯌꯦꯁ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯌꯨꯝꯗ, ꯑꯃꯨꯛ ꯍꯥꯏꯗꯣꯛꯄ ꯉꯝꯃꯔꯣꯏ꯫ ꯑꯗꯨꯅ ꯅꯣꯏꯅꯤꯒꯤꯗꯤ ꯇꯦꯂꯦꯝ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯐꯅꯕ ꯁꯤꯜꯂꯣ꯫ ꯑꯗꯨꯒ ꯑꯇꯣꯝꯕꯤ, ꯅꯪ ꯑꯩꯒ ꯋꯥꯔꯤ ꯁꯥꯈꯤꯁꯤ." ꯉꯁꯤꯈꯛ ꯊꯦꯡꯅꯕꯅꯤ ꯏꯀꯣꯏ ꯀꯣꯏꯗꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯁꯤꯟꯊꯥꯗꯤ ꯍꯩꯅꯕ ꯋꯥꯠꯂꯤ, ꯑꯗꯨꯃꯛꯄꯨ ꯃꯥ ꯎꯠꯊꯣꯔꯛꯇꯦ꯫ ꯇꯦꯂꯦꯝꯗ ꯃꯃꯥꯟꯅꯕ ꯈꯔꯒ ꯂꯥꯛꯄ ꯃꯥꯜꯂꯤ, ꯃꯁꯥꯅ ꯌꯥꯔꯗꯤ ꯉꯁꯤ ꯆꯦꯜꯂꯁꯨ ꯆꯦꯜꯂꯒꯦ ꯈꯜꯂꯒ ꯂꯥꯛꯄꯅꯤ꯫ ꯉꯁꯥꯏꯈꯩ ꯎꯁꯤꯜꯂꯨꯗꯦ, ꯃꯃꯥꯟꯅꯕ 3-4 ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯑꯒ ꯍꯪꯉꯤ ꯀꯩꯗꯧꯕ ꯌꯥꯎꯔꯦꯅ꯫ ꯁꯤꯟꯊꯥꯗꯨ ꯄꯥꯈꯠꯂꯦ, ꯃꯥ ꯇꯥꯔꯕꯅꯤ ꯁꯥꯌꯣꯟꯁꯤ ꯃꯊꯣꯡ ꯈꯔ ꯆꯥꯗꯦ ꯍꯥꯏꯕ, ꯈꯟꯅꯔꯛꯀꯅꯤ, ꯈꯨꯠ ꯌꯥꯎꯅꯔꯛꯀꯅꯤ ꯄꯥꯈꯠꯂꯤ꯫ ꯃꯃꯥꯟꯅꯕꯈꯩꯗꯨꯁꯨ ꯈꯔꯗꯤ ꯈꯪꯉꯤꯕꯅꯤ, ꯁꯥꯌꯣꯟꯒꯤ ꯃꯑꯣꯡꯗꯨ ꯐꯨꯒꯦ ꯍꯥꯏꯔꯗꯤ ꯐꯨꯕ ꯌꯥꯏ, ꯃꯣꯏ 4-5 ꯆꯪꯅ ꯐꯨꯕꯗ ꯃꯇꯣꯝꯇꯅꯤ ꯋꯥꯅꯤ ꯈꯨꯠ ꯍꯟꯕ꯫ ꯑꯗꯨꯕꯨ ꯇꯦꯂꯦꯝꯗꯣ ꯁꯥꯌꯣꯟꯒꯤ ꯎꯁꯤꯠꯇꯕꯗꯨ ꯈꯤꯇꯪ ꯊꯩꯗꯣꯛꯑꯒ ꯊꯝꯈ꯭ꯔꯦ, ꯑꯗꯨꯒ ꯁꯤꯟꯊꯥꯕꯨ ꯋꯥꯔꯧꯔꯛꯏ꯫ ꯃꯥꯅ ꯌꯥꯗꯅ ꯁꯥꯌꯣꯟꯅ ꯁꯨꯝꯕ ꯋꯥꯁꯤ ꯇꯦꯂꯦꯝꯗ ꯗꯥꯏꯔꯦꯛ ꯍꯥꯏꯕ ꯉꯝꯃꯤꯅꯤ꯫ "ꯅꯪ ꯉꯁꯤ ꯌꯥꯝ ꯐꯖꯩ, ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯀꯞꯀꯅꯨ꯫ ꯑꯩꯒ ꯂꯣꯏꯅꯕꯗ ꯅꯪ ꯍꯔꯥꯎꯅ ꯂꯩꯕ ꯄꯥꯛ ꯎꯗꯦ, ꯑꯗꯨ ꯑꯩ ꯅꯨꯡꯉꯥꯏꯇꯦ꯫ ꯆꯠꯂꯒꯦ, ꯅꯪꯁꯨ ꯍꯜꯂꯣ ꯊꯦꯡꯗ꯭ꯔꯤꯉꯩꯗ." ꯇꯦꯂꯦꯝꯅ ꯊꯣꯛꯈꯤꯕꯗꯨ ꯌꯦꯡꯍꯧꯏ, ꯃꯃꯤꯠꯇꯨꯅ ꯎꯔꯤꯕ ꯐꯥꯎꯕ꯫ ꯃꯆꯤꯟꯗꯗꯤ ꯍꯥꯏꯕ ꯉꯝꯍꯧꯗ꯭ꯔꯦ ꯋꯥ ꯑꯃ ꯐꯥꯎ꯫ ꯀꯩꯒꯤ ꯉꯝꯗ꯭ꯔꯤꯕ? ꯉꯝꯐꯝ ꯊꯣꯛꯄꯅꯤ ꯅꯨꯄꯤ ꯃꯥꯁꯨ, ꯅꯨꯡꯁꯤꯔꯒ ꯀꯩꯒꯤ ꯅꯨꯡꯁꯤꯕ ꯎꯠꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕ? "ꯈꯪꯅꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ?" 3 years ꯍꯦꯜꯂꯦ." "ꯑꯁ, ꯀꯨꯏꯗ꯭ꯔꯤꯅꯦ." ꯁꯥꯌꯣꯟꯗ ꯃꯈꯨꯠ ꯈꯨꯕꯤꯗꯨꯅ ꯃꯅꯥꯇꯣꯟꯗ ꯍꯥꯏꯐꯦꯠ ꯍꯣꯠꯂꯤ, ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯃꯛꯄꯅꯤ꯫ "ꯍꯣꯏ, ꯀꯨꯏꯗ꯭ꯔꯤꯕꯅꯤꯁꯨ ꯍꯥꯏꯗꯦ." ꯁꯥꯌꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯍꯪꯉꯛꯏ꯫ "ꯅꯪ ꯃꯤꯡꯗꯣ ꯀꯩ ꯍꯥꯏꯕꯅꯣ?" "ꯁꯥꯌꯣꯟꯕ ꯀꯧꯏ, ꯅꯪꯒꯤꯕꯨꯗꯤ ꯈꯪꯉꯤ, ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯕꯗꯒꯤ." ꯋꯥꯔꯤ ꯑꯍꯦꯟꯕ ꯁꯥꯟꯅꯗꯦ, ꯉꯁꯥꯏ ꯇꯦꯂꯦꯝꯒꯤ ꯃꯃꯥꯡꯗ ꯑꯀꯟ ꯁꯥꯈꯤꯕꯒꯤ ꯋꯥꯅꯤ꯫ ꯃꯣꯏ ꯑꯅꯤꯈꯛ ꯉꯥꯏꯔꯀꯥꯟꯁꯤꯗꯗꯤ ꯃꯃꯤꯡ ꯐꯥꯎ ꯆꯨꯝꯅ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯦ꯫ ꯍꯜꯂꯛꯑꯦ ꯃꯌꯨꯝꯗ ꯑꯅꯤꯃꯛ꯫ ꯁꯤꯟꯊꯥ ꯃꯁꯥꯅ ꯈꯪꯗ꯭ꯔꯁꯨ ꯃꯌꯨꯝ ꯐꯥꯎꯕ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯁꯥꯌꯣꯟꯅ꯫ ꯁꯤꯟꯊꯥꯅ ꯆꯠꯂꯝꯗꯥꯏꯗ ꯀꯔꯤꯁꯨ ꯇꯧꯍꯧꯗꯕꯅꯤ ꯃꯃꯥꯗꯣ, ꯍꯜꯂꯛꯄꯗ ꯂꯩꯀꯥꯏꯒꯤ ꯃꯅꯦ ꯍꯣꯏ ꯇꯧꯗꯨꯅ ꯃꯃꯥꯕꯨ ꯁꯦꯟꯅꯔꯝꯃꯤ꯫ ꯏꯄꯥ ꯄꯥꯈꯠꯅ ꯆꯪꯁꯤꯜꯂꯒ ꯍꯪꯉꯤ, "ꯅꯦꯅꯦ, ꯃꯃꯥꯁꯦ ꯀꯩꯗꯧꯔꯤꯅꯣ? ꯉꯁꯥꯏ ꯀꯩꯁꯨ ꯇꯧꯍꯧꯗꯕꯅꯦ." ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯒꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯇꯞꯅ ꯅꯥꯜꯂꯤ, ꯃꯁꯥꯁꯨ ꯀꯣꯌꯦꯡ ꯌꯦꯡꯉꯤ, ꯑꯁꯣꯛ ꯑꯄꯟꯗꯤ ꯎꯗꯦ꯫ "ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯅꯪꯕꯣ? ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯄꯥꯈꯠꯀꯅꯨ. ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯀꯩꯊꯦꯜ ꯃꯆꯥꯗ ꯊꯣꯔꯛꯑꯦ, ꯅꯛꯅ ꯎꯇꯤ ꯆꯥꯅꯤꯡꯉꯦ ꯍꯥꯏꯌꯦꯅ ꯎꯁꯣꯏ ꯂꯩꯕ, ꯑꯗꯨꯒꯗꯤ ꯃꯀꯣꯛꯁꯤ ꯉꯥꯎꯏ ꯍꯥꯏꯔꯝꯃꯒ ꯂꯦꯛꯊꯔꯛꯇꯅ ꯑꯩꯗꯤ ꯃꯤꯍꯨꯟꯒꯅꯦ ꯑꯥ ꯌꯧꯔꯨꯔꯕꯅꯤ." ꯈꯔ ꯅꯍꯥ ꯑꯣꯏꯕꯤ ꯃꯧꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯤ, "ꯑꯇꯣꯝꯕꯤ, ꯅꯃꯥꯁꯦ ꯊꯥꯏꯅꯗꯤ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯕꯗ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯍꯣꯠꯅꯖꯕꯅꯤ, ꯋꯥꯏ ꯀꯧꯏ ꯅꯣꯡꯃꯗ ꯍꯥꯏꯗꯕꯅꯤ, ꯑꯩꯈꯣꯏꯅ ꯐꯥꯎꯕ ꯉꯥꯡꯉꯤꯅꯤ ꯄꯣꯊꯥꯕ ꯍꯩꯇꯦꯅ꯫ ꯇꯥꯏꯉꯣ ꯆꯤꯡꯁꯥꯡ ꯍꯦꯛ ꯂꯩꯈꯤꯗꯕ ꯀꯨꯝꯗꯨꯗꯒꯤ ꯄꯪꯁꯣꯟ ꯍꯦꯛ ꯁꯣꯟꯈ꯭ꯔꯦ, ꯆꯍꯤꯁꯨ ꯅꯧꯔꯤꯕꯅꯤ, ꯄꯥꯝꯃꯨꯕꯅ ꯑꯩꯗꯤ." ꯎꯍꯧꯏ, ꯈꯪꯍꯧꯏ ꯂꯣꯏꯅꯃꯛ꯫ ꯃꯃꯥꯅ ꯋꯥꯈꯤꯕ ꯃꯌꯥꯝ ꯑꯃ ꯑꯃꯃꯝꯇ ꯑꯣꯏꯅ ꯅꯤꯡꯁꯤꯡꯉꯨꯕꯗ ꯁꯤꯟꯊꯥ ꯃꯃꯥꯕꯨ ꯅꯨꯡꯁꯤꯕ ꯈꯪꯍꯦꯟ ꯍꯦꯜꯂꯛꯏ꯫ ꯃꯃꯥꯅ ꯑꯁꯨꯝ ꯇꯧꯗꯅ ꯂꯩꯈ꯭ꯔꯕꯗꯤ ꯃꯅꯥꯎꯅꯨꯄꯥꯒ ꯃꯥꯒꯗꯤ ꯀꯔꯤ ꯑꯣꯏꯍꯧꯅꯤ ꯈꯜꯂꯨꯕꯗ ꯃꯄꯤ ꯇꯥꯔꯤ꯫ ꯃꯃꯥꯒꯤ ꯃꯈꯨꯠꯇꯨꯗ ꯇꯞꯅ ꯇꯞꯅ ꯅꯥꯟꯕꯤꯔꯒ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯅꯪꯅ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯗꯤ ꯑꯩꯗꯤ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯎꯗꯣꯏꯕ? ꯏꯃꯥ, ꯁꯦ ꯃꯤꯠ ꯄꯥꯡꯉꯣ, ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯒ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯔꯤꯁꯦ ꯐꯠꯇꯦ ꯍꯥꯏꯔꯨꯁꯤꯁꯦ ꯏꯃꯥ, ꯑꯗꯨꯒ ꯑꯩ ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯌꯥꯔꯒꯦ." ꯀꯅꯥꯕꯨꯁꯨ ꯅꯤꯡꯁꯤꯡꯉꯨꯗ꯭ꯔꯦ ꯃꯤꯀꯨꯞꯁꯤꯗ꯫ ꯃꯃꯥꯇꯕꯨ ꯍꯔꯥꯎꯖꯔꯗꯤ ꯈꯟꯅ ꯄꯨꯟꯁꯤꯒꯤ ꯑꯗꯨꯛ ꯂꯨꯕ ꯈꯣꯡꯊꯥꯡꯗꯨ ꯃꯁꯥꯅ ꯌꯥꯊꯣꯛꯈ꯭ꯔꯦ꯫ ꯃꯃꯥꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯒ ꯃꯃꯥꯕꯨ ꯅꯣꯛꯍꯟꯕ, ꯍꯔꯥꯎꯍꯟꯕ ꯃꯥ ꯄꯥꯝꯃꯦ꯫ ꯁꯣꯝꯗ ꯇꯦꯂꯦꯝꯗꯣ ꯃꯃꯥꯟꯅꯕ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯀꯞꯄꯦ ꯉꯁꯤꯗꯤ꯫ ꯅꯣꯡ ꯐꯥꯗꯣꯛ ꯅꯠꯇꯅ ꯌꯨ ꯍꯥꯏꯕ ꯅꯤꯁꯥ ꯍꯥꯏꯕꯗꯣ ꯈꯤꯇꯪ ꯐꯥꯎ ꯁꯣꯛꯅꯤꯡꯗꯕꯅꯤ꯫ ꯌꯥꯗ꯭ꯔꯦ ꯉꯁꯤꯗꯤ ꯍꯥꯏꯅ ꯇꯥꯅꯕ, ꯊꯛꯈ꯭ꯔꯦ ꯆꯨꯔꯨꯞꯁꯨ꯫
ꯌꯨꯁꯨ ꯊꯛꯏ ꯃꯆꯤꯟꯗꯁꯨ ꯉꯥꯡꯕ ꯂꯦꯞꯇꯦ ꯉꯥꯡꯉꯤꯗꯨ ꯁꯦꯡꯅ ꯇꯥꯕꯗꯤ ꯑꯣꯏꯗꯦ ꯃꯈꯣꯜꯗꯨ ꯐꯥꯏꯔꯤ ꯑꯗꯨꯕꯨ ꯁꯤꯃꯗꯤ ꯇꯥꯍꯧꯏ ꯑꯩꯅ ꯐꯥꯎ ꯑꯇꯣꯝꯕꯤ ꯀꯧꯗꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯑꯩ ꯁꯤꯟꯊꯥꯗꯣ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕꯅꯤꯍꯦ ꯄꯤꯛꯇꯛ ꯆꯦꯡꯇꯛ ꯃꯥꯅꯒ ꯅꯣꯛꯂꯛꯄꯁꯦ ꯑꯁ ꯅꯣꯏ ꯈꯪꯗ ꯇꯧꯔꯤꯅꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯒ꯭ꯂꯥꯁꯇꯨ ꯑꯃꯨꯛ ꯊꯥꯡꯒꯠꯂꯤ ꯅꯣꯛꯐꯦꯠꯁꯨ ꯇꯧꯏ ꯅꯨꯡꯉꯥꯏꯕꯒꯤ ꯅꯣꯛꯐꯦꯠ ꯇꯧꯕ ꯅꯠꯇꯦ ꯅꯤꯁꯥꯅꯤ ꯆꯍꯤ 4 ꯁꯨꯗꯣꯔꯝꯃꯅꯤ ꯗꯤꯁꯦꯝꯕꯔꯗ ꯆꯍꯤ 3-4ꯁꯤ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯌꯥꯝꯃꯦ ꯁ꯭ꯀꯨꯜ ꯑꯃꯠꯇꯗ ꯇꯝꯃꯤꯟꯅꯔꯛꯏ ꯈꯪꯅꯕ ꯅꯨꯡꯁꯤ ꯍꯥꯏꯅꯕ ꯀꯨꯏꯗ꯭ꯔꯁꯨ ꯀꯅꯥꯅ ꯀꯅꯥꯅꯣ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ ꯑꯗꯨꯕꯨ ꯈꯨꯗꯛꯁꯤꯗ ꯑꯃꯁꯨ ꯋꯥꯔꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯅꯨꯄꯤꯁꯨ ꯊꯧꯅꯥ ꯍꯥꯞꯄꯤꯕ ꯉꯝꯗ꯭ꯔꯦ ꯅꯨꯄꯥꯁꯨ ꯄꯥꯡꯒꯜ ꯐꯨꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯀꯅꯥꯒꯤ ꯃꯔꯥꯟꯅꯣ ꯁꯥꯌꯣꯟꯁꯨ ꯔꯨꯝ ꯌꯧꯕꯒ ꯗ꯭ꯔꯦꯁ ꯐꯥꯎ ꯍꯣꯡꯗꯦ ꯐꯃꯨꯡ ꯀꯥꯈꯠꯂꯒ ꯋꯥꯈꯜ ꯁꯥꯒꯠꯈ꯭ꯔꯦ ꯅꯣꯛꯃꯤ ꯃꯁꯛꯀꯗꯤ ꯅꯨꯡꯁꯤꯔꯤ ꯄꯤꯛꯑꯒ ꯆꯍꯤ ꯀꯌꯥꯒ ꯁꯨꯔꯖꯥꯠꯅꯣ ꯂꯨꯍꯣꯡꯗꯧ ꯇꯧꯔꯤꯁꯤꯕꯣ ꯀꯣꯏꯅꯔꯒ ꯀꯣꯐꯤ ꯗꯦꯠꯀ ꯄꯨꯅꯤꯡꯉꯤꯗ ꯑꯍꯥꯟꯕ ꯎꯕꯁꯤꯗ ꯀꯞꯄꯤꯀꯥꯟꯗ ꯍꯦꯛ ꯎꯏꯗ ꯀꯞꯄꯗꯨ ꯐꯥꯎ ꯅꯨꯡꯁꯤ ꯌꯦꯡꯕꯗ ꯅꯣꯛꯂꯛꯑꯗꯤ ꯀꯃꯥꯏ ꯇꯧꯔꯅꯤ ꯅꯨꯄꯤꯁꯦ ꯍꯩꯗꯤ ꯍꯩꯅꯗꯕꯅꯤꯍꯦ ꯑꯁꯤꯒꯨꯝꯕ ꯑꯝꯇ ꯍꯥꯟꯅ ꯊꯦꯡꯅꯔꯗꯤ ꯑꯩꯁꯨ ꯍꯩꯅꯗꯧꯕ ꯃꯥꯏ ꯇꯦꯂꯦꯟ ꯍꯥꯏꯕ꯭ꯔꯥ ꯇꯦꯂꯦꯝ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯅ ꯀꯃꯥꯏ ꯇꯧꯗꯅ ꯈꯨꯠꯇꯅ ꯂꯩꯁꯤꯜꯂꯒ ꯀꯣꯏꯔꯝꯃꯤꯅꯣ ꯈꯪꯗꯦꯃꯦ ꯍꯦꯔꯥ ꯗꯔꯀꯥꯔ ꯇꯥꯗꯦꯗ ꯑꯩꯅ ꯂꯧꯗꯣꯔꯁꯤꯕꯨ ꯃꯥꯒ ꯑꯩꯒ ꯊꯦꯡꯅꯍꯟꯗꯕ ꯃꯇꯝꯗꯨꯅ ꯂꯥꯟꯕꯅꯤꯀꯣ